Bakjada Yampum Oiba, Nasigi special content Amada. Miwibana Leibakta khongthang na thorang lepta na lokalakwa haibasig matang da pawdam jari ibirakpa ti ice berdaza. Miwibana Leibakta khwaidagi Hanna na khongthang gibasi kumza lising amaga sampun umfuga papangi July kondane. Amerika gi space flight Apollo 11 na kumza lising amaga sampun umfuga mapangi July taraga darukta kunmari fawa Leibakta khongsa tasatke. Spacecraft adu da tuangki ba miwi singdi Neil Armstrong, Michael Collins amasong Edwin E. Eldrin Jr. ne. Sahiya tuki July kunda Commander Neil Armstrong amasong lunar module Eagle ki pilot Eldrin na Leibakta thongki. Leibakta Hanna na khongda na thagile maida. Makong na khongkap khara satkiba si Armstrong ne. Komja lising amaga sapan umfuga mapangi July kunda mahagna Hanna na thagile maida makong na satkraba matungda. Minit taragam palom Leiraga Eldrin su jauksin na makwayani thagile maida. Pung ani khara hena makong na satminake. Tranquility Vs ay nakaknaba Leibakta ki mafam adudagi makwayani na. Pound 48.5 kg 21.5 from kiway kadava. Lunar Mediterranean komjilaga furake. Madamaduda pilot Michael Collins na. Thagi akoy pada command module Columbia koy fay paito na lerame. Armstrong amasong Eldrin na thagile maida pung kungamathoyga minute kuntra kataruk leram laga. Command module Columbia da Amuk sang laki. Leibakta ki maramda kumna thijina da bagi wakalonda matam sang na thorang toraga kumza lising amaga sapan umpuga mapangi July taraga tarukta. Florida gi Kennedy Space Center dagi Saturn V rocket na Apollo 11 spacecraft thagat ki bani. National Aeronautics and Space Administration NASA na packet fay Apollo program gi mga soba mission oina thagat ki ba. Spacecraft adu da tongan ba saruk hom yawe. Ari ba saruk hom adu di command module Service module amasung lunar module ne. Command module da astronaut home tong kada ba cabin amayawe. Service module na propulsion electric power oxygen namadi isingi or palahin da bagaloy na command module gi mateng paklame. Ahom suba module oriba lunar module gi tangka kani thogi han bagi tangka na thagi lemai da landing tawna na bane. Ani suba tangka kaduna astronaut singbo thagi lemai dagi lunar orbit da amuk purang na bane. Ningsing ningai oiba thawang amuk oina thagi lemai da Armstrong na khwaidagi Hanna na khongkap khara satkebagi thawang ado. Malem sin bathung na television da live telecast tawge. Thawang ado miui amakaki oina apepo khongthang amoi ki patarabaso. Miui ba khunai gi oina di yamna chawba khongthang ni aina matamadu da Armstrong na phongdoge. Apollo 11 ki khongchat adona maram orga space ki lamjanda United States thamai fakle haibadu malem gi miyam da bayak cheng rot pangam ke. Kumjale singa maga sampan umbuga mathoida matamadu gi US President John F Kennedy na lauto ki bathorang amagi makada mai wangna thagile mai da miyobina khongda ba ngam ki bane. Kumjale singa maga sampa yangai gi losilakpa amasung kumjale singa maga sampan homfogi angan basaruk da Cold War Sathaki na ba United States amasung Soviet Union ki marakta amana amagi mayukta aron ba thorang kya laukhanage. Kumjale singa maga sampa yangai ka tarik ki October marida Soviet Union na balemda ahan buena Artificial Satellite Sputnik 1 mai fang na thagat kibana maram oraga atay ato Leibakta sing. United States ta jamna chauna nungnang ba fokhan ki thawng adu tongan ba Leibakta sing the Soviet Union the nuclear khulai sinaraga attack sa thabangam lagani habakin bayak thenglaba. Kodama mo oina launa ki military economy abadi technology ki lamda khwaida ki mangjin thare hariba America da. Yamna chauna singnaba amu oina suthoki maduna maram oragi yengthina Leibakta ni ki marakta angam tana duna space ki matang da akhanaba thorang kya aukanarake. Thorang adu ki sarugam oina American President D.D. Eisenhower National Aeronautics and Space Administration NASA li khatki amasong Malem Arke orbita mi thaganaba project Margiori koba thorang amala horke. Nagalambaram da Soviet Union na kumjani singa magazampat umfuga mathoigi April tarakan thoida Yuri Gagarin koba cosmonaut ama space ta thagatuna Malem Arke orbita mi thagatgi thorang Hanna lakhotke. Tha amarop leiraga kumjali singa magazampat umfuga mathoigi me manga da United States ki Alan Shepard space ta satuna Arke orbita minit taraga mangarom koi pai pai ngamki matamadu da Soviet Union na khara khaji khumang sauchina mangjin thaba ngamkhrabaso yengthina Leibakta ani space kilamda angam tanatun akhanaba thorang ke lokhat nakhibaga loidana Leibakta mi thakana ba honake matung darakbada Leibakta ani bangna space technology kilamda khumang sauchilaki baga loidana kumjali singa magasapan umfuga mapan ki July taraga tarukda Kennedy Space Center dagi Apollo 11
Saturn B space vehicle mai pang na thagat ke mioi lak tara romna ningsin ngai oiba thonga du akoi bedagi yangke Meeting ta khibasi ki banung the United States Army ki Chief of Staff General William Westmoreland Cabinet Member Mari State Governor Taragamavan Mayor Difu Ambassador Humpu Congressman Chahi Vice President Spiru Agnew amasung Hanna ki President Lyndon B Johnson yaurame Media person lising home chamangarom su tharomadu yangke Makoi ki banung the mioi saruk home thopagi anidi United States kini adaina tongan balibak yang kai ga manga dagi lakpane Miyoibana thalaiba ki maram da mamutta na khangdokpa ngamnana bagi wakalonda tongan ba thorang kyala ko tuna lakre thagile maida miyoibana khongda bagi thong United States na chathagi batara basu thagile maida yan hana spacecraft thag ki badi Soviet Union ne kumja lisinga maga chapa yang kai gamapan ki September tara gam doida Soviet Union ki Luna 2 ani mington ba spacecraft ama thagile maida mai wang na thungba ngam ki mi tongba spacecraft khwathigi yan hana thagat ki badi United States ne Kumza lisinga magasampan umvugan ifan dagi kumza lisinga magasampan umbudaran hitoy fawada United States na Apollo program pai katunami yawwa spacecrafts mathang Leibakta thagat ke Kumza lisinga magasampan umvugan ifan ki December da mi tongba Apollo 8 na khwadigi anboy na thage orbita yawwangam ke olakwa metha da Apollo 10 na thage orbita amuk hana thongke Kumza lisinga magasampan ufmuga mapanda ki hawraga United States na Leibakta taruk lak mi thagat pangam ke Sahiya dogi July da thagat ki ba Apollo 11 da tuang ki ba Neil Armstrong na thagile mai da makhona sat pangam ba khwaidagi hanan ba mesagwai ke Matung tarak da Apollo taragum dai thagatuna Leibakta thungna ba hona ki adoba technical gi asoiba amalai ba da ki pioi mafal tong ba spacecraft adu malem da amuk halapa ta ke United States na mi yawwa spacecraft sing thagatuna Apollo program matang paikalabasu Soviet Union na di mi yawdaba mission kya paikatuna rover sing thagalaga thalaima gi special thalaima gi sample kya khomjina ba hona ki hauji babagi oina thalaiba ki maramda thijina ba thorang kya lakut kraba sing de Soviet Union United Nations Japan European Space Agency China India Laosarga amasung Israel ne Hauji maksu United States na mitong ba spacecraft ama Leibakta thagana ba honare National Aeronautics and Space Administration NASA na paikat ba Artemis program gi sarukama oina Artemis 1 ani mington ba mitong ba spacecraft ama Leibakta thagana ba thorang laukhala pane Artemis 1 na Space Launch System MLS mega rocket siznaraga thage orbit da Orion capsule thamlamgani madugi mating na sahi kharagi matung da Lunar base ama semkan ba thorang tawre NASA ki thorang asida Japan Canada amadi Europe ki space agency singsu maruina partner oina sarogare space technology ki lamda mangjin thariba tai lebak atai atupa lebakani China amasung Russia de NASA ki thorang asida sarogya de adumaina mak China amasung Russia na khusamnaraga thoba matamda thagi lebak ki South Pole manakta International Lunar Research Station ILRS semkan ba thorang tawre NASA na Mars planet mi thagatringai ki mang oina akanaba thorang ama lokhalaga Leibakta space akanaba thorang ama lokhalaga Leibakta spacecraft thagana ba hona ribachi ki marwai ba param kyamarum lai aina thajanare Apollo mission paikir kraba matung chahi yang kai lairaka NASA na Leibakta amukana mi thagatlaga mafung phana thijina ba ge wakhalonda Artemis program paikalakpani Artemis aribasi Greek mythology ki matungina Apollo ka phaibok oina pokbinaba mase ki mamingni Kumza lisinga magasampan umbudarani thoida Apollo program na paikat pangam kida ba thorang kaya Artemis program na paifak na paikana ba pandam thamle Artemis program gi makada astronaut kya Leibakta thagalaga haujuk phawwa khangbangam tan leiriba Leibak ki South Pole ki baramda mamutta na thijina ba thorang kaya lokhat kadawre Miyoibana Mars planet khongda dringai da mafung phana Leibak ki maramda thijinba mathau tai haibasi NASA gi ase pathajabane Maramada namit kontraga tarit nigi oiba khongsadamada Artemis 1 spacecraft thagalaga Leibak ki maramda komna thijina da ba thorang lokhalakpane khongsada sida spacecraft na International Space Station dagi saruk lisingama hirna thamna satuna Leibak ki maramda mamutta na khangdok anaba hona gane loinana matum tarakpada Mars planet chanana ba thorang lokhat kani ana NASA gi Space Launch System ki program manager John Honikana phongdokpa laikhrabane Arabida content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama pathaga sari channel sin atom da kana badi
subscribe tawidribisna subscribe tawiramo loinana like and share tawusu kawi kanu pnamakpo Amuk Hanna thagasari